American Civil Rights Champion amasung Nobel Peace Prize fangkraba Dr. Martin Luther King Jr. na hairamba mi amatana nangi manglanbu chothanabagi haibadi faiphatte haina sidanabagi natraga karemnanabagi hak leite haiba wafum asina mioi kayada wakhalgi thauna piri. Manipur da lepa naidana chathariba irang asina mioi kayagi punsi pikhamna hankibata natana mangtakpagi paring amasu thambirambaga loinana mioi mayam amagi manglanbusu manghanbire wapom asi phongdokladuna DIPR na thadorakpa pau aman hai me ahumda chakpa horakiba kangluki irang asigi maisabu singnaraduna mioi kayana makoina mangjaba manglan mangphau nahanaba khongpham chetna leple asigumba mioi singi marakta irang asina sokhalaba nauna lingkhatkiba state lengakna chalaiba 𝗕𝗕𝗕𝗦 community singna masing yamna khundaba irang asinasu sokhalaba 𝗕𝗟𝗔𝗖𝗦 district headquarters ta leiba 𝗕𝗟𝗔𝗦 medical college CMC da tamba MBBS mahairoi singsu yauri irang asina maram oiduna 𝗕𝗕𝗕𝗦 khak natana irang hokraba numit mangani gi matungda CMC ge staff amasung mahairoi sing loina Imphal da chalakri state lengak amadi college ke management na kanna hotnabadagi hauzik college asigi class sing tongan ba mafam ahumda amukhana chathaba hokre class chathariba mafam sing adudi Imphal East district ke porongpat leiba Jawaharlal Nehru Institute of Medical Sciences JNIMS ki complex Imphal West district ke takial leiba State Academy of Training SAT amadi CMC ge hanigi mafam 𝗕𝗟𝗔𝗦𝗦 ni CMC gi ahanba academic station listening ani kunitoi gi November 15 MBBS seat chamagi capacity ga loinana hokhibani chatliba academic station asigi oina khallaba atopa mahairi chamagi class su takel gi SAT complex ta September amadagi hokre irang asi hokhibadigi tha anirom gi matungda ahanba batch ki MBBS mahairoi Marifutara nitoigi class July 18 JNIMS campus ta BDS college ta hoki aduga batch asimaki 𝗕𝗕𝗕𝗦 community ke mahairoi tarukna hanagi ꯆꯨꯔꯥꯆꯥꯟꯄꯨꯔ ki campus ta oza amri staff sing akhanana sillaga chathaba hokre haina college asigi director Dr. Professor 𝗕𝗟𝗔𝗖𝗦 haiki ani suba batch ki nauna khallaba MBBS mahairoi Marifutara nitoigi class lengak na matam kharagi oina sinduna takel gi SAT da September amadagi hokre aduga kukizo mahairoi nipangina CMC 𝗕𝗟𝗔𝗦𝗦 da hokre haina mahangna phongdoraki haina DIPR gi pau asena makhatari irang asina sokalabasu college asi lengaki matenga loinana hauzik mafam ahumda phajana chathari haina Dr. 𝗕𝗟𝗔𝗖𝗦 hai Manipur gi mapandagi amadi state asigi manung hanjinba mafam singdagi lakpa nupi mahairoi singdi JNIMS ki hostel da leiri aduga nupa macha singna JNIMS ki manak nakpa mafam da barada natraga private hostel singda lei haina CMC gi assistant professor community medicine department Dr. Gudi Laishram na hai ahanba batch ki MBBS mahairoi sing MU gi makhada makhoi gi pre-university test October 9 dagi hogani aduga aroiba exam na mathang thada pangthokani hairi leiriba irang asina college asida kayam sokhan bage haibagi matangda Dr. Gudin hai khwaidagi awabadi college asida mahakna hek thabak phanglakpadagi institution asibu semgatnaba mahakna kanna hotna jakiba punnamak arembada tabugum tawriba asini Asumaina nongma thorakani haibasi mahangna amukta fawba khallude asiguma numit ama thingnarakani haiba mahakna mangda fawba manglude haiki Heal the world, make it a better place.